Ma'am Krumzari adum English Impact News ki Manung Hutna da Wahimam Lalpalna Ma'am Butaram Noksari ngasi Manung handa khanagdo topic asi maroina Manipur Legislative Assembly gi kogi 12 suba tarang thoi suba Manipur Legislative Assembly gi 7 suba session tare suba session ha tare lakliba February tara dagi hawrgani mangthok lagni ha tare hairiba assembly session si pangthok kadab sin maram oiraga hojik si assembly session pangthok lagni ha sida miyam gi koigi mayon si miyang mi eng si assembly da thamnarakpa karigino haraga assembly da thami si karigino haraga maroina assembly have still koigi manipur gi lairiba issue khudimak ki losananaba koigi law ga mari lenaba sing boiro mag boiro law semba natraga law pass to have assembly mathong ne tare kwai dei sawa extreme authority je assembly ne have tare state ki waina manduna manipur da hoji hoji 2023 May 3rd tagi oiraki manipur gi tangduloi da film sing asingasimag adumak kara santi lebagi mawangda mami tab oibataga su issue sing asimak loisandana lebana solution ama pung phaba solution hoji puthokna lebana mo oraga hairiba February 10 dagi pangtokani harba assembly session asida miyang miyang thamnarakpa assembly si numit kyani pangtokani sitting kya laigani aduga karambe agenda puthokani habigi hojuk o saba ko wafam amudi leitaba taraga su haba tare probably akogi asisu athubada dum khanglaba yabagi film da dilerabni marmaduna miyamna assembly dagi kari expectation tawri habaduni kaiginoraga mamangda pangtokki assembly session su manipur issue sing merlenana issue si solve tono pandamda ton ba warep kya house na loki blai re hari what if seeing a muksu thabok oina pangthok ba ngamli bra ta ngamdabra ha hang kya suleri maramduna upcoming assembly session and people's expectations ha hiram sidanga simon honagi thramsu loku sabni ngasigi manu honagi thramsu da khane nogi dokta impact news ki studio da election da lebi si agi yet thang thang da lebi si oza poyam tomsa ambagi president ni oza tomsa wa hamba taram suri aduga aiga yet thang da lebi si oza harisro gosami manipur pradesh congress committee ki vice president ni oza harisro taram suri aduga maya da lebi si oza and Satyajit Bureau Chief ni yana yo za Satyajit taram suri oza hari soro da ona yana lak sage oza masi lalpal kainoni kari expectation tawi hoji hoji laiba miyamgi oiba expectation ji aikoi May 3rd tagina 2023 dagi hoji bobusi aduki matik wa bai batare ko masi amuhana maduri elaborate tawdraga su miyam khangnare miyam suffer tawre aikoi khudingmak khwaidagi hena Shuraga nomaga hingjariba praja amadagina khwaidagi nungai haina launariba mi khudimukta soktabamta leitre hiram ek khudimukta longmi dagi sinmi dagi business tawbudagi bureaucrat dagi karidagi loina maksi choe khujibujik tawri potina sina maramoiduna assembly session amuk lakpa sidida khoi miyam na expect tawri si assembly session na se aina mu elaborate tawdaga su mayam ne na khangbire madudi mase kendra humpu sidagi karakpa mute singna हाइबदी प्रजा का समनरगा लेरिबा मिहुत सिंगदुना प्रजा के अपाम्बा निंगिबा खोलिबा मयामदु मदुगी प्रॉब्लम मयामदु अखोई असेंबली सिदा पुदुना ला आकांदा असेंबली सिदा खनरगा नैनरगा गवर्नमेंट की ओइना लौबो याबो वारेप कया लौदने असेंबली दा पास तोबा कया पास तोबा लोइना ना खंगदबा करी चथरीनो कैदोइनो हाइबना सिंगबा मयामदुसु अखोई मयाम अम लेखरे मयाम ने खंगबिरे मसिदि दले मानसि शॉर्ट नोटिस क्वेश्चंस लेरे स्टार्ट क्वेश्चन लेरे अन स्टार्ट लेरे हाफ आवर डिस्कशन लेरे एडजॉर्नमेंट मोशन लेरे याम ग्रे को लेरे सिंगे sai loinamok suna thamjadra soba lairiba matang dui matungina masida ayama matam da haise urgent public importance se masigi matang su mayam jawriba zero awar gai du natabada atai urgent public importance haiba chida nainaba yaba mayam amasu masing asagi rule number 64 da rules of procedure and the conduct of business ki ai assembly gi constitutional gi law gi expert na chade ko sum common man moina ka khangjaba du nei na kar thamjari se Today, rule number 64 the adjournment motion ga si urgent public importance ni half an hour discussion je rule number 63 se masi jo public importance ni sufficient public importance hai moi why is na bada aduga atopa bana rule number 42 sina short notice questions ni public importance hai si su aduga loina sigumba mayam ma khoi leiriba hangba yaba tawba yaba nainaba short duration discussion ga nam laire urgent public importance hai sisu calling attention ga na urgent public importance mayam sigi magi procedure mayam madugi rules mayam kamaina kari tawani haibadudi madudi aina thodongna dom jadi ka hena knowledge lai jadre ko duga laibe poti public ki oiba huji sahi ani mapung pura phajal lakadore ko ani haibadi akoi handaki megi tang ani dadi sahi ani phagaduine hariba akoi 20 ga 5 sigi adu sahi ani phajal lakadaba thakun ma thoi henjala ba irang che masidi da mayam sigi hariba grievances mayam ama
खंगनिंगबा खंगदबा मयाम अमा डेवलपमेंट के सोथ होरिबा लंबी थोंग चटप यादबना पिक थाले हुजिक मफम मफम खुदिमुक्ता कोंगुट कोंगुट ngakta ngaiselakpa khotsalakpa development gi maramda transporter singi awaba business peti business macha macha tawjaba singi chingman karbar tawjaba mayam gi awaba pramani ko duga arapada leba khungang da leba ching da leba mi singi ana layeng singi karigi warbi mayam se amona haidana so khoina han haibada khoina singda singtha banga maroi da haiba tare sigi mayam na khanari si हाईवे असेंबली सिंगसिदगी सेगमेंट सिंगसिदगी कारेइबा रिप्रेजेंटेटिव सिंगदो मधुना मसी पुथोरागा खनरगा मधुगी रिजॉल्व तौनबा कमाइन तौसिगे हाई मयाम नोजि पामिसे शांति शांति नॉट एट द कॉस्ट ऑफ अखोय टेरिटोरियल इंटीग्रिटी गा एडमिनिस्ट्रेटिव इंटीग्रेशन गा अनि सि नत्तबदा हाई टेरिटोरी काइदबिदा अदुगे एडमिनिस्ट्रेशन गी एडमिनिस्ट्रेटिव अखोयगी लेरिबा सेटअप सि थुगाइदबिदा अखोयगी शांति पामबनेबा मसी कमाइन पोरकनी तालीबदी हुजिक डिमांडी मयामने खंगनारे कांगबुमना तालीसी सेपरेट एडमिनिस्ट्रेशन नाइ 3 यूनियन टेरिटरी थ्योरी गइनसु पुथोंगनरी को पुथोंगनरी मयामसिना करीनो मसिदी यारोइदब पोट अमनी या कनो तौरिदब पोट अमनी ओइरोइदब पोट अमनी अदुदि ओइगद पोट हाना लेरिबा द ऑटोनोमस डिस्ट्रिक्ट काउंसिल एक्ट द हेन एम्पावर तौगद्रा हेना कई करी सेमदोक सेंजिन तौनी हाइबन चिंग मयामसे कोई खननैनबम चंगेब ओजा इन अमरकथन लाक्सनिंगिना ओजानासु थंबिखिबा अर्जेंट पब्लिक इंपोर्टेंस हाइबा पोट अमा असेंबली तस लेरि मणिपुर दा हुजिसी यामना इशू सी याम तंगदुले तादा फिल्म दा दुमुक लेरि हातारे अदुना ममांगी इशू सी यामना फ्रेश ओइना थोखिबा 2023 मतमदा असेंबली सिमियाम ने खौरांगाइन की स्पेशल असेंबली सेशन फम वायो अपील याम तौनखिबनी अदुगु नुमितुदा अखोयगी असेंबली सेशन नोमगी मिनट 13 मुकी फमग लोशनखिबगी वाफम बो लेखि अदुना हंदकी इशू सिददी हंदकी असेंबली सेशन सिददी सिटिंग सी कैम फमगदी इशू सि नैनब ngamgani हाइबगी आशा लेबजो मसी याम सेंगना हाइदरगदी मसीगी सेशन फमबगी से अइना यामना कुपना खंगद्रगसु चौराकप म थमजब ताबदा बिजनेस एडवाइजरी कमिटी एना अखोयगी बीएसी हाइदना अमा लई हाइजरिबा को मसीगी रूल्स की मतुंगिना प्रोसीड्यूर सि मतुंगिना हाइसि रूल नंबर 266 ता मसीगी हाइबा बिजनेस एडवाइजरी कमिटी सिदा पुथोगा मसीगी चेयरमैन सि एक्स ऑफिसर चेयरमैन सि स्पीकर न ओइबने स्पीकर सि हुजि मपानदा लई हाइ ngasi gati thokla matra khangdre angarang si thorakani habagi pawdi lei ko adu ma thokla tana mana chairman oibanina mana madu conduct tawudabani member mapandagi henba yadi ga haibadi thengnai huji anubu semdokpa leibra de khangjadre adun haiba business advisory committee se masina ngasai gi matong kayam kuina tawni kaidongni haibina chingmasi mayam ji lepagaduine mother thamjaning di aikhoi gi site gi haiba tare opposition gi site gi aikhoi gi honorable clp leader sar ibobi ma si yawi adu ma mathandani ne mi mapal haire maximum kya lebino tari la mapal lama di leiramani not more than 9 haina thengnai ko अदुर मा मथंदना माना फनायामना ngahalamukchu फनायामना सांग तौबगी खोटबगी मसे मफुंग फाना खनसी हाइबसे मसे थंगरे अदुदा नतना महाकना लैरिबा बिजनेस मयाम छे लोइनमक मसी तोकथोगा हुजिक लैरिबा अर्जेंट इशू जे मसी गांता खनबगी ngसाइना पंजगी बसिंग दुइ मरक्तसु याउरी हाइबा खनब याबगी अदु खनसे हाइबदा मदु यागिदि हाइबा यागिददना ngahalamuk वागो तौरपगी पब्लिक न मई चागा अशामना वारगा लेबाक न मई चा कांजिदेदा अखोइना लेबाक के अर्जेंट पब्लिक इंपोर्टेंस है मसे खनददना अतई अतोप मयाम दुदी अखोइ लोइनमक याजरगे अतई बिल सिंग कई सिंग मयाम दो लोइनमक मदु तोगा नोमुदी काइथो खनरगा मसी मतंग किदा सॉल्यूशन पोरनब होनसे हाइबदा याददना ngahalumsu तौगिबा अदुना हुजी अइदा अहामगी राउंड लोइसलपजिदा थमजनिंगिसे हुजी अइना हाइजनिंगिसी हुजिकसु अखोगी साइटगी अखोगी ऑनरेबल सीएलपी लीडर मणिपुरना मैक्सिमम मागी साइटगी चप चाब मतम लौनबो होनरकनेबा मसी यामद्रबदा अखोई मा मैक्सिमम होनगनी हाइबा अयाकना सु मागा वारी सानजबदा माना सु हाइबिरे आई मैक्सिमम होनगनी लेबा के अवाबसिगी दमता हानदगी सु होनदना लाई अदु मदुजिदा मखोइना यादबा सिदैदा अमखक लैरिबा बीजेपी की ऑनरेबल एमएलए सिंग हाइदारे मोइबु सपोर्ट तौब सिंगसे मसीगी मरक्तसु बीजेपी बु हुजिक लैबा सिस्टम सि यादबा खोतबा लीडर मतिक चाइ चादी हाइबना चिंगबा स्टेटमेंट मयाम फोंदोखरे मदोमददी चंगजनजरोय मदुगी रेकॉर्ड्स डेट तारीख लोइ लेबा ngakतनी अदुदा मखोइसु सोमना कंदना मखोइगी लीडर दा पंगताइदा ताइनरगा मखोइना साइलेंट ओइदन लेरगा मोइना डोरमेंट ओइदन तुमिन लेरगा
ꯁꯤ ꯃꯇꯝ ꯄꯤꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯣꯏ ꯌꯥꯎꯔꯤꯕ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯃꯥꯄꯟꯁꯦ ꯇꯔꯦꯠꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯄꯤꯗꯕ ꯌꯥꯔꯣꯏ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯁꯦ ꯁꯥꯡꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯄ꯭ꯔꯖꯦꯟ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯐꯨꯜꯗ ꯃꯁꯤ ꯆꯞ ꯆꯥꯅ ꯃꯇꯝ ꯂꯧꯔꯒ ꯅꯩꯅꯁꯤꯒꯩꯁꯦ ꯃꯣꯏ ꯁꯥꯏꯠꯇꯩꯁꯨ ꯗꯔꯀꯥꯔ ꯂꯩ ꯃꯗꯨ ꯍꯥꯏꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯇꯤ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯄꯟꯂꯤ ꯃꯅꯨꯡꯗ ꯁꯦꯝ ꯄꯥꯔꯇꯤ ꯑꯣꯏꯕꯅꯤꯅ ꯔꯨꯂꯤꯡ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅ ꯄꯥꯝꯃꯛꯏꯗꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯌꯧꯔꯛꯑꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯐꯖꯅ ꯃꯈꯣꯏꯁꯨ ꯑꯣꯄꯟ ꯑꯣꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯦꯀꯣ ꯑꯩ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯟꯖꯔꯔꯣꯏ ꯑꯣꯄꯟ ꯑꯣꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯍꯟꯗꯛꯀꯤ प्रजा ꯃꯤꯌꯥꯝꯗ ꯆꯍꯤ ꯑꯅꯤ ꯆꯨꯞꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯁꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯇꯦꯛꯆꯥꯛꯁꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯄꯨꯕ ꯌꯥꯎꯔꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯀꯥꯟꯗ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯌꯦꯡꯗꯅ ꯂꯩꯕ ꯃꯤꯗꯨꯐꯥꯎꯗ ꯃꯥꯒꯤ ꯚꯣꯛꯇ ꯃꯔꯥ ꯂꯩꯒ ꯍꯥꯏꯕ ꯂꯣꯒꯤ ꯋꯥ ꯊꯣꯏꯗꯣꯛꯅꯗꯤ ꯀꯥ ꯍꯦꯟꯅ ꯑꯩ ꯈꯪꯖꯗꯦ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤ ꯌꯦꯡꯗꯅ ꯂꯩꯕꯒꯤ ꯇꯦꯛꯆꯥꯛꯇꯣ ꯃꯈꯣꯏꯁꯨ ꯄꯨꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯑꯣꯀꯦ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯔꯤꯁꯣꯔ ꯃꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯔꯤꯁꯣꯔꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯍꯧꯖꯤꯛ ꯐꯝꯃꯅꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤ ꯁꯣꯏꯗꯅ ꯀꯧꯔꯅꯤ ꯑꯗꯨꯒ ꯃꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯝꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯀꯔꯤ ꯕꯤꯖꯤꯅꯦꯁ ꯅꯩꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯑꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 10ꯗꯒꯤ ꯍꯧꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯁꯦꯁꯟ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃ ꯂꯥꯛꯑꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯖꯦꯠ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯕꯖꯦꯠꯀꯤ ꯇꯣꯉꯥꯟꯅ ꯑꯃ ꯐꯝꯗꯣꯏꯔꯣ ꯍꯧꯖꯤꯛ ꯃꯇꯦꯛ ꯐꯝꯒꯗꯧꯔꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯅꯍꯟꯅꯤꯡꯕꯗꯤ ꯌꯥꯝ ꯈꯟꯅꯍꯟꯅꯤꯡꯉꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯀꯣ IDP ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤ ꯉꯁꯥꯏ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯜꯍꯜꯂꯒ ꯃꯈꯣꯏꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯏ ꯃꯁꯤꯃꯛ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯅꯦꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏ ꯀꯣꯏꯁꯟ ꯑꯟꯁꯔ ꯍꯪꯅꯕ ꯃꯇꯝꯗ ꯍꯥꯟꯅ ꯄꯤꯁꯜꯍꯧꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯨꯗꯛꯀꯤ ꯍꯪꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯤꯗꯤ ꯀꯨꯏꯅ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯃꯁꯤ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯑꯣꯏꯔꯣ ꯔꯨꯂꯤꯡꯗꯒꯤ ꯑꯣꯏꯔꯣ ꯑꯣꯅꯔꯦꯕꯜ MLAꯁꯤꯡꯗꯒꯤ ꯃꯁꯤ ꯄꯤꯍꯟꯖꯅꯤꯡꯉꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯄꯥꯎꯈꯨꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯕꯀꯣ ꯂꯥꯎꯐꯝ ꯊꯣꯛꯏ ꯂꯥꯛꯇ꯭ꯔꯒꯅ ꯂꯥꯛꯇꯕꯒꯤ ꯊꯣꯛꯄꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯂꯣꯏꯅꯃꯛꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯔꯤꯁꯣꯔꯅ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯋꯥꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯇꯣꯂꯣꯞ ꯆꯥꯕꯕꯨ ꯑꯣꯏꯔꯣ ꯆꯥꯗꯕꯨ ꯑꯣꯏꯔꯣ ꯆꯞ ꯃꯥꯟꯅꯅ ꯋꯥꯃꯤꯟꯅꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤꯀꯣ ꯀꯣꯚꯤꯗ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯦꯗꯤꯁꯅꯦꯜ ꯔꯤꯂꯤꯐ ꯄꯤ ꯐꯨꯗ ꯒ꯭ꯔꯦꯟ ꯀꯩꯅꯣꯀꯣ ꯑꯩꯈꯣꯏꯒꯤ PDS ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯆꯦꯡ ꯍꯋꯥꯏ ꯄꯤꯗꯅ ꯃꯌꯥꯝꯁꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯃꯤ ꯑꯃꯃꯝꯗ KG 5 KG 10 ꯆꯥꯡꯁꯦ ꯐꯪꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗꯗꯤ ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛ KG 5ꯗꯒꯤ ꯍꯦꯟꯅ ꯐꯪꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯋꯥꯅꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯁꯅꯦꯜ ꯔꯤꯂꯤꯐꯁꯦ ꯉꯁꯥꯏꯒꯤ PDS ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯐꯨꯗ ꯒ꯭ꯔꯦꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯁꯤꯃꯛ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯄꯤꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯗꯣ ꯀꯩꯗꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯁꯨ ꯌꯥꯎꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯕꯅꯤꯅ ꯍꯥꯟꯅꯒꯤ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯗꯣ ꯑꯗꯨ ꯀꯩꯗꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯟꯗꯛ ꯍꯪꯐꯝ ꯊꯣꯛꯏ ꯑꯗꯒꯤ ꯑꯃꯨꯛ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯇꯥꯡꯗ ꯃꯁꯤꯗꯤ ꯏꯆꯦꯟ ꯆꯟꯅꯔꯦ ꯑꯗꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯃꯔꯥꯡ ꯈꯪꯗꯕ ꯑꯗꯨꯃ ꯃꯁꯤꯃ ꯇꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯔꯤꯂꯦꯇꯤቭꯂꯤꯀꯣ ꯆꯥꯡ ꯑꯃꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯔꯥꯡꯁꯦ ꯈꯔꯗꯤ ꯍꯟꯊꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯚꯣꯀꯦꯁꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯎꯌꯣꯛ ꯀꯨꯀꯤꯁꯤꯡꯅꯀꯣ ꯃꯣꯏꯒꯤ ꯀ꯭ꯔꯣꯁ ꯌꯨꯡꯁꯤꯜꯂꯒ ꯂꯝ ꯈꯣꯞꯆꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯀꯣ ꯙꯔꯃꯒꯤ ꯁꯤꯝꯕꯣꯜꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅꯀꯣ ꯆꯞ ꯆꯥꯅ ꯃꯁꯤ ꯀꯣꯏꯁꯟ ꯍꯪꯕ ꯃꯇꯝ ꯑꯃ ꯌꯧꯔꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯙꯔꯃ ꯍꯥꯏꯕ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄꯁꯤꯗꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯍꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤꯀꯣ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ BJPꯒꯤ MLA 10 ꯀꯣ ꯑꯗꯨꯒ 9 ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯀꯩꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯒꯤ 2 ꯑꯃꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗ ꯀꯨꯀꯤ ꯖꯣꯃꯤ ꯒ꯭ꯔꯨꯞꯀꯤ ꯃꯣꯏꯒꯤ MLA 10ꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯔꯤꯝꯇ ꯇꯧꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯟꯇ꯭ꯔꯤ ꯌꯥꯎꯔꯤꯕꯅꯤ ꯃꯟꯇ꯭ꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯐꯖꯅ ꯐꯪꯁꯟ ꯇꯧꯗ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ
ꯂꯩꯔꯤꯕ MLA ꯃꯟꯇ꯭ꯔꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯤꯟꯕꯤꯔꯒ ꯑꯣꯏꯍꯜꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯪꯕ ꯌꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯉꯁꯥꯏꯒꯤꯀꯣ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯍꯥꯏꯕꯁꯤ ꯈꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯐꯝꯃꯤꯟꯅꯔꯤꯉꯩꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯇꯧꯕ ꯌꯥꯕ ꯍꯪꯕ ꯌꯥꯕꯁꯦ ꯍꯪꯉꯒ ꯐꯖꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯀꯥꯟꯅꯕꯔꯣꯝꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯀꯣ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯃꯣꯗꯔꯟ ꯑꯦꯖꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯁꯤ ꯀꯣ ꯃꯁꯤ ꯑꯩ ꯄꯪꯂꯩ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯗꯁꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯍꯪꯕꯁꯤ ꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯄꯨꯈꯠꯂꯒꯗꯤ ꯏꯁꯨꯁꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯄꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯋꯥꯡꯉꯦꯅ ꯈꯜꯂꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯃꯇꯥꯡꯒꯤ ꯑꯦꯖꯦꯟꯗꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯑꯗꯒꯤ ꯃꯄꯥꯟꯒꯤ ꯄꯣꯠ ꯌꯥꯎꯕꯅꯤꯅ ꯑꯩꯗꯤ ꯁ꯭ꯇꯦꯠꯅ ꯂꯣꯏꯅꯃꯛ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯩꯗꯤ ꯑꯩꯗꯤ ꯃꯗꯨ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯗ ꯃꯗꯨ ꯄꯨꯊꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯪꯖꯔꯤꯕꯗꯣ ꯁꯨ ꯍꯥꯏꯕꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯑꯦꯖꯦꯟꯗꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨ ꯂꯧꯊꯣꯛ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯔꯤꯇꯔꯟ ꯑꯣꯐ IDP ꯀꯥꯏꯁꯦ IDPꯁꯦ ꯑꯗꯩ ꯄꯩꯁা ꯊꯥꯗꯔꯛꯏꯅꯤ ꯑꯗꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩ ꯃꯣꯏ ꯃꯌꯨꯝꯗ ꯍꯣꯡꯖꯤꯜꯍꯟꯅꯕ ꯄꯣꯠ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯅꯅꯕ ꯄꯣꯠꯁꯦꯀꯣ ꯃꯁꯤꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯦꯖꯦꯟꯗꯥꯒꯤ ꯃꯇꯥꯡꯗꯗꯤ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯋꯥꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯇꯧꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯂꯝꯕꯦꯟ ꯆꯠꯐꯝ ꯂꯩꯇ꯭ꯔꯦꯀꯣ ꯒꯥꯔꯤꯒ ꯂꯝꯕꯤꯒ ꯆꯥꯟꯅꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯏꯕꯨꯕꯤꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯐꯥꯔꯁ ꯇꯥꯝ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯣꯏꯅ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯪ ꯊꯣꯡ ꯑꯃ ꯁꯥꯕꯤꯔꯝꯕꯗꯒꯤ ꯍꯧꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯌꯥꯝ ꯊꯨꯅ ꯇ꯭ꯔꯥꯐꯤꯛꯁꯤ ꯀꯟꯖꯦꯁꯟ ꯇ꯭ꯔꯥꯐꯤꯛꯁꯤ ꯀꯣꯛꯄ ꯌꯥꯅꯅꯕ ꯄꯣꯠꯇꯤ ꯑꯩ ꯑꯇꯣꯞꯄ ꯁꯥꯕ ꯎꯗ꯭ꯔꯦ ꯑꯗꯩ ꯃꯥꯒꯤ ꯃꯇꯝꯗꯒꯤ ꯄꯥꯏꯈꯠꯂꯝꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ international highways ko thobal ge maikai de lambi si am phajana le pak chawre chatpa nuare adu atai atai mafum de leite aduna masi gi si continuity tawbam changeba aduna madu lan gi matam du da ko ya mukoina yam kana irang ji sagal ko kuki zomini irang sagal ko du tawhum sabum khangudra ga hojik ti khara mkhai di hojik ti farabani na masi gi matang che aidi si yam samna hai ta assembly ma phamba hai ji government gi leiriba department loina ki wa chi khana dori ni nimit khaido ka dori ne ba si gi sina nimit sina sini si gi nimit sina sini hai si ko de loina ma khana ga dori ne ba adu yam hena maru oi badi sa gi khoina hoji hai ji IDP halanba adigi additional relief khudok ta pibse odo issue ji yamani na agenda ji yamani na sitting machine ji tangai fadana khram khidi yamna phamo ma hai ta ga de khoi de mi kunni kunthra ni phambi hai ne do moina phamgoda phamodra du khangdre adigi opposition ga ruling ga umkhan arak na ko masagi am phajana haidi sak chamina se na tor ko khoi gi glass thana bi mong do langna ga de khoi khangre khoi upai litre adu adu ta ga boy bade ga samnang gi ne ba lalpal khoi ajani ni am sena thambi khre ko assembly gi matang se masi ai ni hana thamjen gadaba se masi kari na thamde assembly session ji chahi hana na phamba je masi the government na man chahi se kari tawdoino kari program policy packet to no article 176 ki matungin na governor ne address am pine chana bm oina aduna handak ki se gi yana na phamba se da akhoi expect tawba yab se handak ki chahi se kari kari tawni aduga kari kari tawdoino government gi achievement ama le governor address se hojik oibirba governor sin ibanate government ne irakdoi ne ba hari chief minister gi council of minister na draft toba kaino si irakdoi na kari kari tawgani habagi madura adugi planning amadi akhoi na urani habasi ma thamjage ba mathang da akhoi na muk thammisina importance of speaker and government se masi assembly de amna dakar oi habsi kari ham tamda masi akhoi na khanari ba business advisory committee hara business advisory committee da chairman se kano na oi bibani ayamana government gi kano ngak tani speaker na pisa to bidoi mi masi to boda kari kari khane se kari khanaroi sige habse masi opposition gi su members dagi maroin ruling gi sina ayam decide to ni kana na kari to sige kari discussion to sige haba ma aduga mathang da mu lurisina hanak kari kari khana doino ha kanda bill presentation bill present to was opposition to dong na te aduna government of manipur na bill ma je puthor ka doine aduna handak ki assembly da kari kari khana ni kar ki tawni hana ko lambi ma sem se masi kana no ha kanda government of manipur chief minister na lusing biri ba masi na loi sem doi ni ha ba simai thamjage ba mathang da ko na muk thamjari na assembly of the temple of democracy ne temple of democracy se ko ne je par ne india gi oina chani bi oina state macha gi de yam dre state macha me am di yang khai di minimum phamu hai bani Manipur ga North ka yengba data yengba dadi kun ma thoi ma pan tara si de chahi ne pham dre ba ko jana hai ki bang se numit kun ni ga kun tha ni ga pham adi yam nungai ni hai se masida akhoi na thamjani na minimum 50 days sitting se
ꯆꯥꯗꯨꯒ ꯆꯍꯤ ꯑꯃꯗ ꯑꯍꯨꯝꯂꯛ ꯐꯝꯕꯁꯦ ꯃꯁꯤ ꯃꯦꯟꯗꯦꯇꯔꯤꯅꯦꯕ ꯃꯦꯟꯗꯦꯇꯔꯤ ꯍꯥꯏꯕꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯐꯝꯃꯨꯅ ꯍꯥꯏꯔꯕꯅꯦꯕ ꯃꯁꯤꯁꯦ ꯃꯁꯤꯒꯤꯁꯦ ꯃꯁꯤꯗꯤ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯑꯄꯤꯜ ꯇꯧꯖꯒꯦꯕ ꯑꯗꯩ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯝꯖꯔꯤꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯗ ꯀꯅꯥꯝꯇ ꯄꯨꯊꯣꯔꯛꯇ꯭ꯔꯕ ꯏꯁꯨ ꯂꯩꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯒꯣꯔꯃꯦꯟ ꯃꯥꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯕ ꯌꯥꯏ ꯁꯄꯣꯁ ꯉꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯊꯣꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯀꯅꯥꯝꯇꯅ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯨꯅ ꯃꯥꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯆꯠꯅꯕꯤꯅꯦꯕ ꯍꯥꯏꯗꯤ ꯉꯁꯤ ꯂꯩꯕꯥꯛꯁꯦ ꯋꯥꯔꯦ ꯉꯁꯥꯏ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯦ ꯈꯣꯠꯂꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯅꯥꯝꯅ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯄꯤꯔꯕꯤꯁꯦ ꯒꯣꯔꯃꯦꯟꯁꯤꯒꯤ ꯃꯊꯛꯅꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯍꯥꯟꯈꯩꯒꯤ ꯈꯤꯇꯪ ꯑꯦꯄ꯭ꯔꯣꯆ ꯈꯔ ꯍꯣꯡꯅꯤꯡꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯦꯝ ꯑꯦꯜ ꯑꯦꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯦ ꯍꯟꯗꯛ ꯃꯌꯣꯛꯁꯦ ꯃꯌꯥꯝꯅ ꯆꯩꯕ ꯈꯣꯠꯄꯁꯦ ꯃꯁꯤ ꯐꯍꯟꯅꯕꯒꯤ ꯃꯔꯝꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯐꯝꯕ ꯑꯣꯏꯌꯦꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯁꯥꯎꯔꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯆꯪꯏꯂꯦꯛꯁꯟ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯀꯩꯗꯧ ꯂꯩꯔꯤꯒꯦ ꯀꯥꯏꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯁꯥꯎꯍꯟꯅꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯅ ꯊꯕꯛ ꯑꯗꯨꯛ ꯋꯥꯅ ꯈꯟꯈꯤꯕ ꯏꯂꯦꯛꯁꯟꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯗꯤꯕꯦꯠꯇꯣ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯖꯅ ꯈꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦꯕ ꯃꯁꯤ ꯀꯔꯤꯒꯤ ꯈꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯊꯝꯕꯤꯈ꯭ꯔꯦ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟ ꯗꯤꯁꯀꯁꯟ ꯑꯗꯒꯤ ꯑꯗꯨꯒ ꯃꯁꯤ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯍꯧꯖꯤꯛ ꯀꯣꯏꯁꯟꯁꯦ ꯍꯧꯖꯤꯛ ꯗ꯭ꯔꯥꯐ ꯇꯧꯕ ꯍꯧꯅꯔꯝꯃꯅꯦꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯁꯦ ꯄꯨꯡ ꯑꯃꯈꯛꯇꯪ ꯑꯟꯁꯔ ꯄꯤꯗꯣꯏꯅꯤꯅ ꯈꯨꯝꯕ ꯆꯟꯗꯕꯅꯤꯅ ꯁ꯭ꯇꯥꯔ ꯗꯥꯎ ꯌꯥꯗꯅ ꯂꯣꯇꯔꯤ ꯐꯥꯎꯕ ꯀꯥꯡꯕꯨꯗꯨꯅ ꯑꯟꯁꯔ ꯄꯤꯕꯤꯔꯛꯑꯅꯤ ꯗꯤꯁꯀꯁꯟ ꯌꯥꯔꯅꯤ ꯌꯥꯗꯕꯗꯨꯅ ꯔꯤꯇꯔꯟ ꯑꯣꯏꯅ ꯒꯣꯔꯃꯦꯟꯅ ꯄꯥꯎ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯁꯇꯝꯁꯤꯗ ꯍꯥꯟꯅ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯔꯨꯂꯤꯡꯒꯤꯁꯦ ꯌꯥꯝ ꯍꯪꯕꯤꯔꯝꯃꯦꯕ ꯍꯥꯏꯗꯤ ꯆꯠꯅꯕꯤ ꯑꯃ ꯔꯨꯂꯤꯡꯒꯤꯁꯨ ꯍꯪꯕ ꯑꯗꯒꯤ ꯗꯤꯕꯦꯠꯀ ꯇꯧꯗꯅ ꯌꯥꯝ ꯊꯤꯅ ꯂꯥꯏꯕꯂꯤ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯁꯇꯝ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯁꯦ ꯃꯌꯥꯝꯁꯤꯗ ꯑꯅꯤ ꯑꯍꯨꯝ ꯈꯔ ꯎꯔꯦꯕ ꯍꯟꯗꯛꯀꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯤꯡ ꯌꯥꯝ ꯐꯝꯗꯕ ꯑꯃ ꯑꯗꯒꯤ ꯃꯊꯛꯇ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯦꯝ ꯄꯤ ꯃꯌꯥꯝꯁꯦ ꯏꯂꯥꯛ ꯂꯥꯛꯄꯤꯗꯕ ꯑꯃ ꯑꯦꯇꯦꯟꯗꯦꯟꯁ ꯌꯥꯝ ꯂꯣ ꯑꯣꯏꯕ ꯑꯃ ꯑꯗꯒꯤ ꯃꯊꯪꯗ ꯀꯣꯏꯁꯟ ꯂꯥꯛꯑꯁꯨꯅꯦ ꯀꯣꯏꯁꯟꯁꯤ ꯏꯍꯥꯟꯗ ꯁꯨꯝ ꯐꯝꯃ ꯔꯨꯂꯤꯡꯒꯤ ꯃꯦꯝꯕꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣꯏꯁꯟ ꯑꯦꯔꯦꯁ ꯇꯧꯔꯛꯇꯕ ꯑꯅꯤꯃꯛ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯣꯇꯥ ꯁꯨꯅꯗꯧꯔꯤꯗꯨꯕ ꯀꯩꯅꯣ ꯑꯣꯄꯣꯖꯤꯁꯟ ꯃꯁꯤꯡ ꯌꯥꯝꯗꯦꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ 5 ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏꯁꯤ ꯀꯣꯇꯥ ꯁꯨꯔꯗꯤ ꯀꯩꯅꯣꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯃꯥꯅ ꯍꯪꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯁꯄꯣꯁ ꯉꯁꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ 5ꯗꯦꯅ ꯍꯪꯕ ꯌꯥꯗꯦ ꯃꯥꯏ ꯂꯤꯃꯤꯠ ꯂꯩꯌꯦꯕ ꯃꯗꯨꯒꯤ ꯂꯤꯃꯤꯠꯇꯣ ꯃꯣꯏꯒꯤ ꯀꯣꯇꯥꯗꯣ ꯃꯣꯏꯗꯤ ꯐꯪꯉꯣꯏꯗꯣꯏꯅꯤ ꯀꯩꯅꯣꯗ 5ꯗꯨꯅ ꯈꯪꯕꯗ ꯀꯌꯥꯝ ꯍꯪ ꯌꯥꯅꯤ ꯑꯗ ꯄꯨꯡ ꯑꯃꯗ ꯗꯤꯁꯀꯁꯟ ꯀꯌꯥꯝ ꯌꯥꯅꯤ ꯑꯗꯨ ꯃꯁꯤ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯂꯤꯃꯤꯠ ꯑꯃꯗꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯁꯤꯁꯤꯗ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯌꯥꯝ ꯇꯧꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯅ ꯊꯥꯡꯒꯠꯂꯤꯕꯁꯦ ꯃꯁꯤ ꯀꯅꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯈꯟꯅꯔꯣꯏꯁꯤ ꯀꯅꯥ ꯗꯤꯁꯤꯖꯟ ꯂꯧꯒꯦ ꯍꯥꯏꯕꯗ ꯁ꯭ꯄꯤꯀꯔꯅ ꯂꯧꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯁ꯭ꯄꯤꯀꯔꯁ ꯔꯣꯜ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯩꯅꯣꯝꯇꯗꯤ ꯑꯩ ꯑꯦꯗ ꯇꯧꯖꯍꯧꯒꯦꯀꯣ ꯁ꯭ꯄꯤꯀꯔꯅ ꯃꯁꯤ ꯈꯟꯅꯕ ꯌꯥꯗꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯌꯥꯏ ꯍꯥꯏꯔꯦꯅꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯗꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯖꯖꯒꯨꯝꯕ ꯑꯃꯅꯤ ꯃꯥꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯈꯟꯅꯒꯦꯅ ꯑꯩꯈꯣꯏ ꯄꯨꯈꯠꯆꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯌꯥꯗꯦꯅꯣ ꯌꯥꯔꯣꯏꯅꯣ ꯑꯗꯨ ꯅꯩꯅꯕꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯗꯦꯕ ꯃꯗꯨ ꯃꯥꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖꯅꯤ ꯑꯗꯩ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯄꯤꯜ ꯇꯧꯕꯗꯤ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯦꯄꯤꯜ ꯇꯧꯕ ꯌꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯇ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯃꯤ ꯌꯥꯝꯅ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯕ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯗꯦꯕꯂꯞꯃꯦꯟꯇ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯦ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯑꯦ ꯂꯝꯕꯤ ꯑꯗꯒꯤ ꯆꯦꯡꯒꯤ ꯑꯣꯖꯥꯅ ꯄꯨꯈꯠꯄꯤꯔꯤꯕ ꯆꯦꯡ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗ ꯂꯣꯏ ꯂꯩꯅꯗꯣꯏꯅꯦꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯕ ꯑꯃꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯕꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅꯦꯕ ꯂꯥꯜꯄꯥꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯊꯥꯀꯥꯟ ꯃꯥꯔꯛ ꯀꯌꯥꯝ ꯐꯪꯒꯦꯗꯨ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯃꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯄꯥꯟꯗ ꯅꯩꯅꯔꯤꯕ ꯑꯩꯈꯣꯏ ꯁꯤ ꯅꯩꯅꯕꯁꯦ ꯃꯥꯒꯤ ꯃꯥꯔꯛꯁꯤꯠꯁꯦ ꯅꯠꯇꯦꯕ ꯔꯤꯌꯦꯜ ꯃꯥꯔꯛꯁꯤꯠ ꯃꯥꯒꯤ ꯑꯆꯤꯞꯃꯦꯟꯠ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯤꯗ ꯗꯤꯕꯦꯠ ꯇꯧꯗꯣꯏꯁꯦ ꯃꯁꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯅꯦꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯤꯔꯤꯕ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯃꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯪꯉꯛꯏ ꯃꯌꯥꯝꯁꯦ ꯂꯥꯟꯅ ꯈꯨꯝꯕꯁꯨ ꯌꯥꯄꯣꯟꯇꯦ ꯕ꯭ꯔꯤꯆ ꯑꯣꯐ ꯄ꯭ꯔꯤꯚꯤꯂꯦꯖ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯍꯪꯉꯛꯄꯗ ꯌꯥꯗꯦ ꯄ꯭ꯂꯁ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯁꯤꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯗ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃꯁꯨ ꯄꯤꯔꯤꯌꯦꯕ ꯄ꯭ꯔꯤꯚꯤꯂꯦꯖ ꯀꯔꯤ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯆꯩꯕ ꯀꯅꯥꯝꯇ ꯉꯥꯡꯕ ꯌꯥꯕꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯒꯤ ꯔꯥꯏꯠꯁꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯄꯤꯔꯤꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯀꯣꯏꯁꯟ ꯍꯪꯕ ꯋꯥꯠꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃꯇ ꯂꯥꯛꯏꯁꯤ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯗꯤ ꯑꯣꯏꯌꯦꯅ ꯂꯧꯗꯦ ꯑꯗꯣ ꯃꯁꯤ ꯍꯪꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯦ ꯂꯧꯒꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯗꯤꯕꯦꯠꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯦꯍꯔꯨꯒꯤ ꯃꯇꯝꯁꯦ ꯅꯦꯍꯔꯨꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤꯕ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯅꯨꯄꯥ ꯐꯤꯔꯣꯖ ꯒꯥꯟꯙꯤꯁꯦ ꯃꯥꯅ ꯃꯔꯩ ꯈꯣꯏ ꯇꯧꯋꯦꯕ ꯃꯌꯥꯝꯅ ꯉꯛꯑꯦꯕ ꯀꯩꯅꯣꯅꯦ ꯁꯣꯝꯗꯅ ꯐꯥꯗꯔ ꯏꯟ ꯂꯣꯅꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤꯅꯤ ꯃꯗꯨꯅ ꯃꯌꯥꯝꯅ ꯃꯁꯤ ꯕ꯭ꯌꯨꯇꯤ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇꯦ ꯃꯔꯤ ꯃꯇꯥ ꯂꯩꯇꯦ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤꯗꯗꯤ ꯄ꯭ꯔꯖꯥꯒꯤ ꯏꯁꯨꯁꯦ ꯗꯤꯕꯦꯠ ꯇꯧꯒꯗꯕꯅꯤꯅ ꯍꯥꯏꯌꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯅ ꯃꯁꯤꯒꯤ ꯍꯣꯜ ꯆꯠꯅꯕꯤꯁꯦ ꯍꯧꯖꯤꯛꯁꯦ ꯍꯟꯊꯔꯛꯑꯦꯕ ꯃꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯦ ꯍꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗꯅꯦ ꯃꯁꯤ ꯂꯣꯏ ꯍꯟꯊꯔꯛꯑꯦꯕ
ꯍꯥꯏꯗꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯨ ꯍꯟꯊꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯗꯥꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯕꯔ ꯑꯣꯐ ꯑꯦꯚꯔꯦꯖ ꯐꯝꯕꯁꯦ 19ꯗꯒꯤ 21 ꯍꯦꯟꯅ ꯐꯝꯗ꯭ꯔꯦ ꯐꯝꯂꯤꯁꯦ ꯑꯗꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤꯗꯤ ꯐꯖꯅ ꯐꯝꯃꯤ ꯁ꯭ꯇꯦꯠꯀꯤꯗꯤ ꯐꯖꯅ ꯐꯝꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯟꯊꯔꯦ ꯃꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯔꯨꯂꯤꯡꯒꯤ MLA ꯃꯌꯥꯝꯁꯦ ꯀꯣꯏꯁꯟ ꯍꯪꯕ ꯈꯣꯠꯄꯁꯦ ꯃꯈꯣꯏꯒꯤ ꯔꯥꯏꯠꯇꯣ ꯃꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯖꯁ ꯐꯝꯃꯒ ꯌꯦꯡꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯨ ꯀꯔꯤꯒꯤ ꯍꯪꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯃꯣꯏꯗ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃ ꯄꯤꯔꯦꯕ ꯃꯣꯏꯗ ꯕ꯭ꯔꯤꯆ ꯑꯣꯐ ꯄ꯭ꯔꯤꯚꯤꯂꯦꯖ ꯍꯪꯕꯗꯣ ꯐꯠꯇꯦ ꯍꯥꯏꯅ ꯃꯣꯏꯅ ꯆꯩꯕ ꯁꯨꯡ ꯌꯥꯗꯦ ꯃꯣꯏꯗ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃ ꯄꯤꯔꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯁꯣꯝꯗ ꯄ꯭ꯔꯖꯥꯅ ꯈꯜꯂꯒ ꯄꯣꯠ ꯊꯥꯗꯔꯒ ꯈꯟꯕꯤꯈꯤꯕꯗ ꯍꯪꯕꯤꯌꯣꯅ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯔꯥꯏꯠꯇꯣ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜꯗꯤ ꯇꯧꯕ ꯌꯥꯏ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯠꯇꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯔꯤꯕ MLAꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ MLAꯁꯤꯡ ꯑꯁꯤꯅꯁꯨ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯗ ꯌꯦꯡꯕꯤꯔꯒ ꯀꯣꯏꯁꯟ ꯍꯪꯕꯁꯤꯗꯤ ꯃꯁꯤ ꯍꯪꯐꯝ ꯊꯣꯛꯏ ꯃꯁꯤ ꯍꯪꯕꯤꯒꯗꯕꯅꯤ ꯀꯣꯏꯁꯟ ꯍꯪꯗꯅ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯅꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯂꯥꯛꯏꯁꯤ ꯍꯧꯖꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯠꯇ꯭ꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯗꯛ ꯑꯣꯐ ꯔꯨꯜ ꯑꯣꯐ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯔꯨꯜꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯐꯣꯂꯣ ꯇꯧꯕ ꯋꯥꯠꯂꯛꯄꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯏꯁꯨꯁꯤ ꯆꯞ ꯆꯥꯅ ꯄꯨꯈꯠꯄ ꯑꯗꯨꯒ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯇꯦꯝꯄꯜ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯟꯊꯣꯛ ꯂꯩꯅꯅꯕ ꯆꯞ ꯆꯥꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯒꯕꯔꯅꯔꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯒꯕꯔꯅꯔ ꯄꯤꯒꯗꯧꯔꯤꯕ ꯒꯕꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯄꯜꯂꯛꯀꯗꯧꯔꯤꯕ ꯒꯕꯔꯅꯔꯒꯤ ꯁ꯭ꯄꯤꯆ ꯑꯁꯤꯅꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤ ꯑꯃꯁꯨꯡ ꯄꯥꯏꯈꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯒꯗꯧꯔꯤ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯥꯛꯄꯗꯨꯕꯨꯗꯤ ꯒꯕꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯇꯥꯕ ꯉꯥꯏꯃꯤꯟꯅꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ